Sangnaiba Miyoi Matakta Kuki Zo Furuki Miyoi Singna Churchanpur Police Station the report Aurakpadagi case register Tokre. Lamdamasigi Sangnaiba Miyoi Kayagi Matakta Kuki Zo Furuki Miyoi Sing CSO Singna Tongan charge Kaya Twduna Churchanpur Police Station the report Aurapagi Matungina Police nasu case register Tokre Hari. Hiramasigi Matanga Pau Chesna Fangwa Pau Matung Inadi Haukiba Kumda Lisingani Kulum Dogi Mayhom Dagi Kuki Zo Singna Lamdamasigi Apun Bagi Ngamkai Tukaiduna Makoy Batongan Bangamkai Amadi Lengak Ama Semgani Haiduna Yelhomi Ama Oiriba Mitay Singi Matakda Atamnan Landa Ragdi Balan Asigi Mayokta Isai Sagluba Wangang Luba Amadi Social Media da Post Hagaluba Lamdamasigi Miyamna Sakang Naraba Miyoi Singi Matakta Handa Kuki Zo Furuki Miyoi Sing Amadi CSO Singna Tongan Bas Charge Kaya Twduna Churchanpur Police na Wakalakibani Hairi Pawasin Hai Lamdamasigi Miyamna Tapta Hairaga Shakangnari Basai Chakpa Naran China Mamang Lekaidagi Lokrakpam Jayenta Child Environmental Activist Lisipria Kangujam Federation of Haumigi President Sapamacha Yadumani Amadi Indigenous People Forum Manipur IPFM gi President Asang Kasagi Matakda Kuki Zo Furuki Miyoi Sing Amadi CSO Singna FIR Lakonaba Police da Wakat Krahidi Thasigi Kulhumdoida Child Environmental Activist Lisipria Kangujam gi Matakta Kuki Zo Singda Landaba Mateng Oinaba Mahangna Arambai Tengol Thermal Drone Sing Amadi Night Vision Binoculars Sing P Haiba Yauna Tongan Basar Kaya Torakibani Aduga Federation of Haumigi President Sapamacha Yadumani Lubasigi BP Dr. Herakabui General Secretary Y. Syam Kumar Publicity and Media Cell Robert Kom Amadi General Secretary Haumi Youth Wingi Matakta Kuki Refugee Haiba Communal Filingi Wafam Sing Fongdoi Haina Charge Tori Hairi Kuki Zo Singna Lamdamasigi Sangareba Singi Matakta Churchanpur Police da Wakalaki Basi Ministry of Home Affairs ki Maikadagi Manipur da Thokliba Land Asiga Mari Lainana NIA na Haudik Fawbada Laukhalagdiba case ahungi While Chathaba Yanabagi Damak Churchanpur District and Session Judge ki Court pu NIA gi Special Court Oina Sakang Lagani Haina Thasigi Kunitoi da Home Ministry na notification ama hek thokibagi nongan badane hairi Pawasin Makatari Badi Saisakpa Tapta Jayentagi Matakta Kuki Zo Furuki Miyoi Singna Thasigi Kulhumdoida Anira Suba Oina Churchanpur Police Station da Tapta Jayenta Haujing Manipura Thokliba Irang Manungda Isaida Kuki Len Haina Mingthon ba Isai Sing Tangkang Naina Kunlak Leptana Puthokduna Kuki Zo Singbu Lana Uhanaba Honai Haiba Yauna Tongan ba Charge Kaya Twduna Churchanpur District da Wakalakibadagi Police na case Lokatkibani Tapta Jayentagi Matakta Kuki Zo Singna Isai aduga mari lainana ahanbo ina kumda lisingani kulumdoigi July 3 police da wakalakiba leire haidi hiramasigi matangda saisakpa tata jayentana fongdorakibada mahangna sagliba isai adugi mayokta Kuki Singna police da wakalabasu Kuki Lengi kunmatoi chuba tangkak isai fongnaba thorang tawre kunmatoi chuba tangkak jun manga da fongduna miyamda Sinanaba Taurang Tauri, Haudik Isai Adugi, recording Loire, Iramdam Irebak Punung Chijabadagi Isai Asisakpani, Handaki Kunmator Chuba Tankaki Isai Asidi, Mia Maira Paibi Sing Yang na Lana Sigi Matangda, Inaraki ba Wahang Singa, Mari Lainaba Pakumpiba Isai Ogani Haidagli. Manipur da Kangluki Irang Toklingai Manungda Enigi Lalawa Singda Kulai Supply Tawa Mijo Ohungi Matakta, NINS Charge File Torakre. Manipura Thokliba Kangluki Irang Asigi Manungda NIG Lalawa Singda Kulai Supply Toramba Mizoram Nagi Mie Hungi Matakta NINS Charge File Torakre Hairi Agency gi Pauna Hairibana Mizoram Nagi Mie Humasin Northeast India gi Insurgent Group Singda Ain Kaina Nongmai Maru Amasung Explosive Sing Supply Tawa Amasung Trafficking Tawagi Thabak da Sianai Haina NIA gi Charge Sheet Aduda Pali NIA na Thagalakiba Supplementary Charge Sheet Aduda Hairibana Manipur da Kangluki Irang Tholingai Manung Northeast ki Lalawa Singda Explosive Yauna Ain Kaina Kulai Kaya Supply Tawramaga Mari Lainana Haukiba Sahi Lisingani Kunmari ki December Tarukta Balan Dailoba Lan Puan Pua Amasung Ladin Chunga Elite Albert Hairiba Mie Humasi Akanaba Intelligent ki Pau Fangbadagi Chathakiba Operation da Mayum dagi Fagat Kibani Makoi dagi Explosive Material Sing Amasung Illegal Arm Kaya Fagat Pangam ki Faraba Makoi Ahum Asi Haukiba Sahi Lisingani Kulhumdagi Mayahumdagi Tholakkiba Kangluki Irang Asigi Manungda Militant Activities Sing na Mateng Pangba Yauna Makata na Irang Asi Chathanaba Honabada Sawa Role Oba Misangni Makoi Ahum Asina Kangluki Irang Mayok Nariba Manipurda Operate Oba Tongan ba Insurgent Sing da Yamlaba Kuchukulai Sing Amasung Explosive
consignment kaya supply tawda chenai haidi Kuki MLA singa separate administration talabasu mai ising budget khudingma assembly dagi lawduna leiramle haina Twduna phongduragdi Kuki MLA tarana makhoi gi oiba separate administration talabasu makhoi gi ising mai fawbagi budget khudingmakti assembly dagi lawduna leiramle haina imagi mairagi president thoksom Twduna phongdokre wafam asinga si Suspend Leiriba MLA Singna, Sahi Amagi Manunda Lagliba budget ki, Mari Chuma Wafam Yamda Mayek Sena, Kangan Gadabani Amadi, Matau Nintina Taudraba Manipur Legislative Assembly Asi, Kari Tawagi Tamgadariba no Haina Sangsilakiba Kondang Adugi, Manung Chanangasi, People Progressive Alliance Manipurna, Singmairong the Laiba Manipur Assembly, Tamna Speaker Amadi, Secretary Unaba Sangsilakiba Kondang Aduga Mari Lainana Fondokibani, Twduna Makataraduna Hai, Tasi ki Tarukda Manipur ki Suspend Leiriba, MLA Singna Sahi Amagi Manungda Lagliba budget ki, Marik Chuma Wafam Ama Miyam the Mayek Sena Kangan Gadabani Haiduna, Aiba Serol Ama Assembly Secretary the Pisinki, Adumoinama Serol Aduna, Manipur ki Speaker da Sinakre Haiba Wafam Amuk Fongduraki, Loinana Speaker Masamang na Fongdurakpada, Hauzik Siri Lily Festival Yauduna Lady, Festival Asi Loiraba Matungda, Oina, Lobiro Haiba Wafam Fongdurakpasu Laikre. Adumoinamag, Makoy Masel Amaga Insinaduna Makoy gi, Yanadaba Amadi Miyangi Laisang Oiraba, Miyam na Ira Tawni Tawriba Amadi Miyam Munga Senaba Lairiba Mafam Asida, Tongan ba lo kaya, Sanaduna Leire, Lamdamasigi Miyoy Amana, Kangpang Topa kaya, Kangnaba Miyam na demand Tawbani Haiki. Mahang na makata na hai, masida na dana Manipura Tokpa isu kaya, ama mapimapa oiba singna lawgadaba tawdang adu, lawdana laikiba na mama oibi kaya, tirgyas ki saiteng panganduna leire, loinana. Lamdam asida leiriba MLA kaya na makoy suspend tawre haiduna makoy gi mayumda amadi, quarter nungay na leiriba si makoy gi oiba aseng mapandam adu, miyam na kangan lu haibada, kangan bang ngamdrabadi, makoy leibagi kari mataw tari haina su fongdoki. KNDF, KNU plus KTLA, KNDF plus versus SAC soldiers ga khud thoknabada Myanmar da KTLA gi leader sikre kharana asopan yawbaga loinana lanjenarakre hairi Kokomina lauthokiba gi matung ina ngasidagi central officing solon sinbagi khongjang changsin bahokre Kokomina sangsilakiba khongjang gi makha chatharakpo ina central officing solon silagani haikibagi matung ina ngasi lamfelda laiba chief electoral office solon sinkre Yanlaba security forcing na tingnanaba kana honarabasu Kokomi gi thomi singna adumang changchinduna office adu cholon sinkre tungda office asigi geta president role must stop insulting the state identity of Manipur security advisor DGP chief secretary go back home amadi apology to Manipur or leave Manipur haiban singba thaba placard kaya su tesinki Ministry of Home Affairs na masagi firep ama lawbang ngamdringaida CSO singa wari sanaba yaukiroi haina nandolawang na fongdokre Ministry of Home Affairs na masagi firep ama lawbang ngamdriba fawba amukona CSO singa wari sanasi haina kaurakpada yaukiroi Manipur miyamgi khandaba Governor Chief Secretary Security Advisor Pham Thadu haina amukogi President nandolawang na fongdokre Wafama singa si Kwakaitel akam laikai da laiba amuko gi office ta paumi singa unabada nandoluang na fondokibani mahana makata na paumi singa hai mamang da su Minister of Home Affairs na sinduna Kuki CSO singa mitai gi CSO singa unaduna Delhi da wari sanaki maduda Kuki singa makoi gi maike dagi sendin sajin ba point kaya pukhalak kibadu semdok laba matung point taruk khangat ki point taruk adu mitai CSO singa haibasu Point taruk adu mitai CSO singna yarabasu Kuki CSO singna di yakide Ministry of Home Affairs haibasi India lenga ki oina di yamna chawba body amani adubu Union Home Minister na third party oina sarugya aduna wari sanaraga karigi daita lawba ngamdribano makhada na wari sanabada Ministry of Home Affairs ki sabsaba firep ama lawba ngamdri fawba amukona wari sanaba yaukiro haiki Mahang na makada na paumi singna fongdokibada CSO ani wari sanaraga loishinba yaba adu Karigidamakta sahi asigi February 25 suspension of operation susana bagi matam loikraba kangbuga karigi wari sanau haribano masina takpadi matam loiraba su asi sangdokpa yanaba India lengang na kok sanabani haina phongna takli thasigi haukiba kunda Manipur lengaki MSD basta paumi sing tongduna paulo bus chatpada goltabida maharegiment Manipur thaba adu Kumjindrabadi chatpa yaroi haikibadu Manipur asi muthanaba honabaga chamanai masida Manipur governor na tumina laithokli basi karigino PR lakpada governor bu thajabadagi tampaki khul ngakpa singna khulai sing loina thingat kibani aduga Kuki singna su sanai haina khulai amata thingat kidre
Thawong asina taklibadi governor na policy ama sanare haibadu takpani haiba yai. Hauzik lairiba Manipur miyangi khandaba governor chief secretary amadi security advisor fam thadu amukona miyamga loinana lepa laitana khongdang changsingigani haina su phongdoki.